ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯩꯊꯦꯜ ꯁꯨꯠ ꯃꯌꯥꯝ ꯂꯥꯛꯏ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯅ ꯄꯣꯄꯤ ꯗꯤꯁꯇ꯭ꯔꯛꯁꯟꯁꯦ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯣꯏꯅ ꯄ꯭ꯔꯣꯃꯣꯇꯤꯡ ꯇꯧꯏ ꯃꯣꯏꯅ ꯁꯄꯣꯔꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯟꯁꯄꯤꯔꯦꯁꯤ ꯇꯧꯔꯒ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯄꯣꯄꯤ ꯗꯤꯁꯇ꯭ꯔꯛꯁꯟ ꯇꯧꯕꯁꯦ ꯃꯣꯏꯅ ꯁꯄꯣꯔꯠ ꯇꯧꯔꯤꯔꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯔꯥ ꯁꯤꯁꯦ ꯃꯨꯟꯅ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯅ ꯁꯄꯣꯔꯠ ꯇꯧ ꯁꯅꯥ ꯀꯩꯊꯦꯜꯗ ꯂꯩꯕ ꯖꯨꯠ ꯃꯌꯥꯝꯁꯤꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯁꯤꯗ ꯄꯣꯄꯤ ꯗꯤꯁꯇ꯭ꯔꯛꯁꯟ ꯇꯧꯔꯤꯉꯩꯁꯦ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯑꯄꯟꯕ ꯄꯤꯕꯁꯦ ꯑꯩꯈꯣꯏꯅ ꯐꯔꯦ ꯃꯣꯏ ꯀꯩꯅꯣꯒꯤ ꯄꯣꯄꯤ ꯗꯤꯁꯇ꯭ꯔꯛꯁꯟꯗ ꯌꯥꯎꯗꯣꯏꯔꯥ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟ ꯁ꯭ꯀꯨꯜꯗ ꯌꯥꯎꯗꯣꯏꯔꯥ ꯑꯄꯥꯝꯕ ꯍꯥꯏꯕꯤꯔꯣ ꯗꯤꯁꯇ꯭ꯔꯛꯁꯟ ꯇꯧꯒꯅꯨ ꯍꯥꯏꯅ ꯒꯣꯚꯔꯟꯃꯦꯟ ꯍꯥꯏꯔꯤ ꯇꯧꯔꯣꯏꯒꯦ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯌꯦꯡ ꯆꯪꯉꯒ ꯑꯗꯨꯝ ꯇꯧꯕꯤꯔꯣ अदुदा नोई पुलिस ना करीगी कांगपोकी की पुलिस ना असी तुरेंसी लाल का असी कांगपोकी की डिस्ट्रिक्ट ने तुरे लान जा खुद आदले तुरे लान के लान लान लोई लान असी कांगपोकी की डिस्ट्रिक्ट रो नते रेवेन्यू डिस्ट्रिक्ट बाउंड्री लेगे असी उकुन डिस्ट्रिक्ट एडमिनिस्ट्रेशन रेवेन्यू डिस्ट्रिक्ट उकुन डिस्ट्रिक्ट से लेबने से रेवेन्यू डिस्ट्रिक्ट बाउंड्री दोंता है ए नंग अदमाइन हायरा कनो बाउंड्री दोंता है अदु मैजिस्ट्रेट की लारी प्रो ने असी देखी बाउंड्री तौर तिंबी पुंगी तवर बाबा ची चला का बाउंड्री की तोगन सानरो अखोय यान में नते नोय करी की क्लेम तो ना छु कांगपोकी की ने ना ओको रसुनो बको पोपी जान सेवा अदो मायो ओको ओगरा पोपी जान सेवा कांगपोकी असी उखुने ओको यान सेवा ओको यान से कांगपोकी यान से यान बना ने अदो को असी कांगपोकी ने मैजिस्ट्रेट ने कनानो मैजिस्ट्रेट लारी पुतो उखुन डिस्ट्रिक्ट ताबा लाई